Ngasi Manipur Assembly na demand mga gyapon basen from lupa crore listing ani chamri humdra humdoi lakh yankai humdoi listing umpu humdoi pass tawkre. Lenga ki makhada leba official sing MLA amadi minister na pukchel sing labadi state asigi revenue yamna hinkalamba yabani haina chief minister nongthombam biren na phungdokre. Jingilamda aina yadaba popi pambi thariba miyoi singya tokpa sintham pinana ba thubu matamda scheme ama sem lagani haina chief minister biren na phungdokre. Amukogi Silver Jubilee celebration hongtokpagi thoramda Minister Biswajit na tamtu leitaba amadi chawkhatba state amagi damak lamda masigi CSO singna punna chatminanaba appeal tawrakli. Amasung Kanglaipa Communist Party Military Council na kaukiba pung nipuni-thoi gi ban na mahausa gi punsi chawna akaiba pikre lenga kayanaba purakudagi khudakta handokre. Member Kurumzari, Adam Ning Biribas Impact News ni ai Kanganbam Thoino Henbi, Hauzik Pungja Sipawagi Maruiba Pausing, Miam the Pizari. Ngasi Manipur Assembly na demand mangagi apun basen pam lupa crore listing ani chamri humdra humdoi lakh yankai humdoi listing humpu humdoi pass tawkre. Manipur Legislative Assembly gi Taramathoi Subami Phamgi Mari Suba Session gi Taritni Subanumita demand number 18 Veterinary Animal Husbandry and Dairy Farming, demand number 20 Community and Rural Development, demand number 30 Planning, demand number 42 State Academy of Training, demand number 47 Minority and Other Backward Classes and Scheduled Caste Department passed Taunanaba House ta Kanaki. Demand number 18 Veterinary Animal Husbandry and Dairy Farming the cut motion MLA THS Lokeshwar Loinana MLA K Meghachandra Amadi MLA K Laisho na observation piki. Demand number 20 Community and Rural Development Ki Khanabada MLA THS Lokeshwar K Meghachandra MD Abdul Nasir na cut motion thangat ki Loinana MLA Suraj Kumar Ukram na observation piki. Demand number 47 MOBC Amadi SC Department ki oina MD Abdul Nasir na cut motion thangat ki loina MLA P Brozen na mahaki maikaidagi observation thamki. Demand number 30 Planning Amadi demand 42 State Academy of Planning gi oina di demand discussion the member amattadagi cut motion amatta lakhide. Tungda Concerned Minister Singh na demand Singh asigi matangda clarification piraba matungda ngasigi mifam aduna demand mga adu amato oina yaduna pass tawki. Lenga ki makhada laiba official Singh MLA amadi Minister na pukchel Singh labadi state asigi revenue yamna hengat lamba yabani haina je Minister Nongthombam Biren na phungdokre. Wafamasi ngasi Manipur Legislative Assembly gi Taramathoi Suba Mifam gi Mari Suba Session gi Taritni Suba Numitta MOBC amadi planning gi demand discussion amadi voting ga mari leinana clarification pibada phongdokhibani. Chief Minister Nongthombam Biren na hai BJP na luchingba lengak asina sasanda lakpadagi state asigi revenue hengatnaba yamna kanna honari. Forest Department na tha taragi manung da revenue oina lupa crore taramapan khongatpa ngamkhiba thagat ningai ni. Department ataisu pukchel sing na honorabadi state asigi revenue hengatpada mating panglam labadi state asigi revenue yamna henna phagatlamgadabani haina Chief Minister na phongdokhi. Nakalamaramda state asigi chingilamda sandang loihanduna pamlau hanthahanba loinana lamdam asigi umang mapham kannanaba Loinana Mioy Kaya Tabak Pinabagi Wafam MLA K Laishiona Tamlakhiba Wafam gi Paukhum Pireduna Chief Minister Nongthombam Biren na Chingi Mafam Singda Sandang Loihanbagi Wafam Asi State Budget ta Hapangamdrabasu Center gi funding lauduna Athubu Matamda Chingi Mafam Singda Sandang Loihanbagi Tabak Athubu Matamda Paikhatnaba Honage Haina Chief Minister na House ki members singi Pukning Chingsin ki
MLA Paunam Brozena MOBC demand discussion gamari Lenana Maitei Purubasi Apun Bamising Manung da Chada Mariki Chang the Lady Loinana Furubasi Housing Riba Fibamasi Schedule Caste status ni Loinana Furubasi Kanjanaba Loinana Yokatnaba Constitution safeguard Amatangai Padre Minority or Aba Maitei Furupu Kanjanaba Lengang Ek Ama Sem Nanaba Bill Ama Putopio Haina House the Thamki Chief Minister na mahaki paukumda anoba lengak asana human oriented policy semduna lairabadagi leibisingi phibam phagatna bhotnari lengak asana healthcare education housing gi oiba anoba scheme kaya puthoktuna jing amadi tamda leiriba mipum khudingmaki punsi mahing phagatna bhotnari masida sunatana aranba thabak thoram kaya tawduna sendan lambi tawriba singi oinasu lengak asana alternative pinana bhotnari haiki Zoom cultivation की मतंग दा some planning दा करी दा पैसा करा हाप को खोल लगा तो होने में मतंग दा मधु याम ना ngasi के ideas आई honorable speaker sir मसे house as a whole कोई note हो गया तो as a matter of policy कोई government की policy दा हाप या मतलब दंग साइ मिथुन की संदंगी से अदम मतों दा वाइल नहीं मतों दा जुम सुहिंग जब अदम ngasi की zoom cultivation war कोई global warming की ठेंगनरी बावा बस इधर चैलेंज इधर कार्ड हो इसमें तेंग पांग तो बादू मुझे पोर्ट है बादू ना मधु आई ऑनरेबल मेंबर की तो नसाई आई वेटरनरी की बिहाफ तो न तब अदू जो वो भी यार प्लानिंग मिनिस्टर इंचार्ज है मोइना मधु आई हम सीरियसली नोट हुए इसीदा ह्यूमन ओरिएंटेड तो पॉलिसी पिकल ऐसे से अना बलायंग बस सत्कद अब पैसा दो गवर्नमेंट पुथोक पिर दिमा अतोप अमद से न यार disabled singi natragana hidak laibada sang da paisa do koi government puthok pir dima ama direct lai da paisa do government pipi rakadi yum gi leina na bada masagi oiba se na yare aduna ne koi na government sina human oriented oiba poorest of the poor needy people sing the benefit direct kana ga da port koi government sina paikat sari se Prime Minister Narendra Modi na Manipur da National Sciences Congress hokdokpa lakpada Manipur ge air dispensary Sangaram Naba Hotnaragani Haina, Governor Nazma Heptulana Fungdokrabasu, Chief Minister Nongthombam Birenadi Karambamatam Dagi, Manipur da Air Dispensary Thamgadage Haibadu Akaknaba Matam Leptri, Air Dispensary Chalaibagi Akupa Warol Leptokpa Laitri Haina Fungdokre. Ngasipam Kiba Assembly Mipamgi Wahang Pauhangi Matangda, Opposition MLA K. Ranjit na Hangba Wahangi Paukumda, Chief Minister Nahai, Air Dispensary Thamnabagi Damak, one-time assistant oina lupa koti chamaga kun PBU haina donor ministry da khanghanki loinana madugi paukomoina Pawan Hans Limited ke helicopter ani Silong da ama Imphal da ama thamduna awang nongpok lamdamgi state taruk cover tawhanba haina paukom lakhi loinana financial pattern asisu center na chada marfudra puthoklaga state na tara puthokhanna bohonari masigi matang da transport director su Silong na chingba mari leinaba mafam sing da chatuna wari sanaduna athuba matamda air dispensary asi thamnanaba kanna hotnari haiki Haukiba chahi singda amukta ngamkhidriba mawngda English singani tara taret ki April thadagi chatliba chahi asigi January fawbada Manipur gi Forest Department na revenue oina lupa koti 18 lakh tara khongatpa ngamle haina Forest and Environment Minister Thonawjam Syam Kumar na ngasi Assembly mifam da fungdokre Hariba achievement asigi damak house ki luchingba oiriba Chief Minister na Department asibu thagatpa phongdokhibaga loinana Department ki official singna thamoi singna thabak tawrabadi state asigi revenue marang kaina lakani haina phongdokre ngasi phamkhiba assembly miphamgi wahang pahongi matamda opposition MLA Okram Henry na senba chahi lisingani tara nipan asigi oina Forest Department na revenue oina kaya yamba senpham khongat labage haina hangkibaga loinana koti chama khongat kani haikibadu yaurabra haina Forest Minister da wahang hangki
Wahang asigi paukomoina minister na hai lupa koti chama khonganaba pandam thambada akaiba leite adugi sumathakta national gi project sing semgat sagalakpaga mari leinana forest ki revenue assist center gi su share yauri bani adubu department asina khongat liba revenue asi haukiba chahi mari manga asida khwaidagi yamna khongat libani haiki Mahana Makhatana Hai Senba Chahi Lisingani Tarani Thoi Tarahumdoi the Forest Department ki revenue asilupa koti ahum lom khaktani Senba Chahi Lisingani Tarahumdoi Tara Marigina koti Mari Rom khaktani Lisingani Tara Mari Tara Mangagi Oina koti ahum rom khaktani loinana Senba Chahi Lisingani Tara Manga Tara Taruk Asidasu koti Taruk lom khaktamak khongat pangam khibani haina Minister Shyam Kumar na Khenaba Singh Utki Wangkem AC gi manung chanalaiba Gwarok Reserve Forest Area dagi Uchan Pambi Singh Yan bada chenaba Forest Department ki miyoy Singh thabak dagi loktokadabani haina Wangkem AC gi mihut oiriba opposition MLA ke Meghachandra nanga sifam kiba Assembly mifamda House ki pukning chingsan kre ngasi chathakiba mifam gi 0 hour gi matamda MLA ke Meghachandra Gwarok Reserve Forest Area dagi Uchan Pambi Paktang na yan thatpagi pau sing Manipur gi maruiba pauche sing da chaw na yaurabasu Forest Department na tumina laisiliba asi department asi fail oire haibani MLA ke Meghachandra Mahak Masana Thawal SP da wakatuna Uchan Pambi sing yan bada chenaba miyoi sing adudi phagat khre Adubu Forest Office laina Paktang na Uchan Pambi yanduna sendan lambi oina chathaba asi angakpa fawi haiki Nakalamram the 0 hour gi khudong chabal lauduna tipaimuk AC dagi karakiba opposition MLA Dr. Chaltolian Amona Catholic Mission School singda lalholup amana akia khang pokhan bana chingba tawriba asida laingangna akanba mitieng changbagi tangai fadaba lai haina house ki pokning chingsan ki Yang Makada Kanglapat Paring the Thamliba Mobile Bio Toilet Tegi Thoglakpa Machum Singh Kanglapat Tasin Bagi Matang da Pauchi Amada Fonglakpa Matang da Opposition MLA KAS J Kisana Ngasi Pamkiba Assembly Mipam da Calling Attention Motion Pukhat Kre MLA J Kisana Hai Miyam Gi Yaifana Bapaikat Pat Thaurang Ama Oina Kanglapat Paring the Thamliba Mobile Bio Toilet Asidagi Chentharakpa Machum Singh Kanglapat Tasiliba Asina Puwariga sago nariba Kanglapat asi mosil hanbagi machak ama oirakle loinana machum sing asi chentharakpadagi miyam na hainadaba manam sing thoglakpana Imphal evening the meeting bagi chang hanthaba oigani haiba wafam su thamki MLA Joykisan na pukhalakliba wafam adugi paukhum oina mahut minister Shyam Kumar na hai Kanglapat paring da thamliba mobile bio toilet sing dagi phattaba machum chenthaba leite Mobile bio toilet asigi mathak thangba sarukta ising hapnanaba tank yauba asidagi ising pathokpa oiramgani adubu miyam gi chingnaba kongnaba mobile bio toilet sing asi Kanglapat paring da thamlamba adudagi lokthoklaga lambi gi maning thangba saruk haibadi PWD office laborom da ngasidagi hongtokle haina phungdoki Manipur Bumalem the Saktakliba Manipur Pony Kannanaba district Kudingmakta Pony gi grazing ground amamam Thambinaba opposition MLA Surjit Kumar Okram Nangasi Famkiba Assembly Mipamda Animal Husbandry and Veterinary Department ki Minister V Hangkhalian gi Pukning Chungsan Kre Chathariba budget mifam asigi ngasi famkiba mifamda lupa koti chamaga taramariga lakh marfumapan romgi senfam oiba animal husbandry and veterinary including dairy farming gi demand for grants kanarakpa matamda opposition MLA Surjit Kumar Okram na Manipuri pony gi matangda mahaki wakhalon thamkibani Mahana Hai Manipur da Hana Polo Ground Kuntrani Thoi Leramba Adu Hauzikti Masing Pangyam Yam Silaktre Amaromda Mangkiba Yabagi Akiba Leraba Manipuri Pony gi Hauzik Ladiba Apun Bamasing Ase Chatruk Romtani Maramaduna Opposition Amadi Ruling MLA Singh Yauba Committee Amasemi Duna Pony gi Grazing Ground Same Gat Naba Mapam Singh Tidok Naba Hotnaminasi Haiki
Nakalamaromde Husbandry and Veterinary Department ki Minister V Hangkhalian hai Tauningba Paikhatningba Thabak Kaya Leirabasu Budget Habliba Senfam Asina Konaroi Maram na Paikhatpa Yaba Thabak Khara Khankatlaga Paikhatnaba Honari Manipur da Leiriba Polo Club Kunda Grant for Subsidy Oina Lupa lising tara mga pinanaba senfam thamli amasung haingangda semgat kadoriba poni park kidamag lupa koti ani yauri haiba wafam thamki Chingi lamda ay nayadaba popi pambi thariba miyoi singa sige atopa sinpham ama pinanaba thuba matamda scheme ama semlagani haina Chief Minister na ngasi House ta phongdokre ngasi House ta Planning Department amadi Minorities and Other Backward Classes and Scheduled Caste Department ki demand for grants ki khanarakpa matamda tongan ba MLA sing na thamlakpa wakhalom da yumpham oidana wafam ase Chief Minister na phongdokhibani Mahana hai Laingak asina nisagi mayok te changsilakpa khongthanggi sarugama oina chinggi lamsingda popi pambi sing paktak nana yanthatuna lakli adubu popi pambi thariba sing adugi atopa sinpham amadi pidaba yadaba maramna Horticulture Department ka tanaraga kari karamba sinpham chatnagadage haibadu khanaraga chathariba assembly mifam asi loiraga scheme ama semlagani haina phongdokhi Loinana Planning Department ki demand khanarakpa matangda MLA ke laisio na haikibada Manipur gi chingi lams singa chanaba sasan sing maru oina sandangumba loihannaba Planning Department ki pungning chingsan kiba adusu cabinet na khanaraga paikhatpa yaba thabak paikhatlagani haiki Technopal Dr. S. Ibomsa Amadi SDO Machi SD Rithung Anal Anigi Mitiang Makada SDPO More Sandeep Gopal Das DSP CDO More Thomas Tokjom OC Technopal Inspector SK John Lamkang OC Machi Inspector Dominic More CDO In Charge Inspector P. Tarun Kumar Singh NAPKI SI Lamsanglian na Luchingba Technopal District Police, Technopal District Administration, NAF, 8MR Amadi Taranipan Suba Assam Rifles ki apun batim amana yamlaba popi pambi sing manghankre. Ngasi ayuk pung mapan makhay dagi nungtil pung ohu makhay pauban nungtak gomi amadi bongmol hariba kul ohu masida lam ekar kuntra mapan mukta hauramba Market value the lupa crore aniga lak kuntramari muki oigadaba popi pambi sing adu manghan kibani. IFAM versus Union of India case haina sukhangnaba Manipur da thokiba fact and counter case singamari leinana National Human Rights Commission na CBI na thigatpada mateng pangani haina phongdokiba case tara-taret ki ngasi Supreme Court ki court room number 4 da chathakiba hearing amada Justice Madan Lokur na CBI gi investigation bu yaning daba phongdokre loinana court na piriba directive ki matung in investigation chathanaba amuka hana khanghankre natrabadi CBI gi mathakta oina charge sheet file thangatkani haina cheksilwa thamkre haina Human Rights Alert Manipur Executive Director Bablu Loitongbamna Chirola Mada Khanghalakli. All Manipur United Clubs Organization Amuko Linkhat Kiba Chahi Kunmanga Surakpagi Numit Nini Chupna Pangtokadaba Silver Jubilee Celebration Ngasidagi Manipur State Film Development Society MS FDS ki auditorium da Hudokre. Thoramadugi Athoiba Mitungla Noikiba Works Minister TAS Bishwazitna Mepong Kudingma ki wakhalon manadabagum lamdam asida ladiba civil organization singi wakhalon su manaram daba yai adubu pandam di chap manai haike. Maramaduna ikhoi masel amato oina punna chatminarabadi tangdu leitaba amadi chawkhat pangamgani haina phongdokre. Manipur da khundariba tongan ba furup singi luchingba amadi Assam amasung Tripura dagi lakpa delegates singna sarukya kiba Silver Jubilee thoramadada Minister na makada na phongdokibada English singamaga chamapan marfudra humdoi gi matamdagi hauraga amukona lepa leitana khunai asibu achomba maikaida puraknaba khonabada achoba thawdang lawduna lakli
Matam amada kanglop masel gi marakta thokiba ungkhatnaba amadi yengthinaba kaya adu lup asina tungoina handuna hanadagi leraklaba nungsinabagi liklam adu muthandana lakli kanglop masel gi marakta nungsinabagi mari adu chesil handuna amukona apunbagi saktam saganaba honabada lauduna lakliba thogdang kaya busu thagatpa phongdokhi loinana lamdam asida khundariba furup singi marakta apikpa wakhalona maram oiraga aikhoi masel gi marakta khenaba thambagi mahutta manglomda changsin bangamnanaba aikhoi khudingmakna honaminasi haina apil tawki Thauramadu mari leinana amuko gi souvenir amasu phongki अखोई तामिनरीब फुरुपसिंगजिदा लेरिबा चिंग अमदि तम हाइदना लेरमे प्रकृतिदगी अदन लेरिबा याम सेजिदा मियोय बाहायबसे चप माने अदो अखोइना धर्मगी अमदि अतोप अतोप अपिक अपिकपा वखल्लोंदा पुसल्ले हरकांदा अखोइना करिगिदमक्ता अखोइगी मरक्ता डिफरेंस तमदोइनो सिगी मतम सेजिदा अखोइना सिगी वांगांग लोइसे ngangnaraga legedaba matam natre hujikti akoina mangde changjendi hargadi koi chap manaba liching amagi makhada changjenwinba tangai phadana darkar lei haiba akhoi Thauramadu mari leinana amuko gi president PHS Debanna Paumi Singh da phongdorakpada amuko na chahi kunmanga mapung phana changsilakpa asida Manipur da nong makangdana thokiba thodok wathok kaya da lup asina miyam gi mangzil thaduna lakli Mapandagi lakpa saphu kaya na kanglop masel gi marakta machoy tahana ba honarakpa kaya lup asina thengnaduna lakli matamamada maning makha tambai Asia da Mangal lebak ama oiramba Manipur asi British na khudum chansinna bohanarakpada ipa ipu kayagi thawai thakre masigi matung Manipur na India da tinkraba matung hu kapsilakliba sing asi ngakthok na bohonaba amadi lamda masigi apunbagi saktam adu kaihandana thamdana bohonabada lup asigi pandam oiduna lakli haina phongdorakhi अखोई पुमनमक अमतोयना लेमिनरगांदा मणिपुर से तुंगी फ्यूचर दा मणिपुर दा खुंदारिबा कांगलुप मयाम जिंगी करमना नुंगाइगनी करम लंबेल चलगांदा अखोईगी तुंगी अचौब विजन अमा अखोई सेंबा ngamgadagi हाइबगी वाखलोन सिदा अखोई पुन्ना वारेप लौमिनसी ngasiगी पांगथोइबा थौरम सिदा तोंगान तोंगान बो फुरुपकी मयाम सिंगची लीडर सिंग पुल्लिबसे मसिनी अखोइना ngasi फाउ मणिपुर ngaktan लाइबजे अखोई मैतै खक्तना ngakpa ngamoi कुकी खक्तना ngakpa ngamoi नागा खक्तना ngakpa ngamoi पांगन खक्तना ngakpa ngamoi अखोई मयाम सिंगसिना पुन्ना पुनसिलगांदा मणिपुर से करम माइकैदा पुगदगे से अखोई डिसीजन ओइगदमनी Kanglaipa Communist Party KCP Military Council na kaukiba pung nifuni thoigi banna maram oiraga mahosagi punsida chawna akaiba pikre State Government ka MOU sign tawnaduna leiriba aina thinkraba lalholop singi Marik Chumba Warol Chatliba Assembly Session asigi haukiba thangzanumit fawbagi manungda puthoknaba lengakta khanghankrabasu thabakta onthoraktabadagi ban asi ngasigi ayuk pung taruktagi hauraga hayeng tang tara humdoigi ahing nongyai pung tarani thoi phawba pung nifuni thoigi Manipur pumba ban kaukhibani Banasina state asigi chingi district singda chawna mami tadrabasu tampaki district singda di chawna chaithing pikhi Imphal ge koibada leiriba lalolitik ki chawraba kaithel sing khuntak lan sikhibaga loinana tampaki district singda leiriba kaithel amadi dukan sing thong lonakhi Lanai gari kharakak chenba natana passenger puba inter district chenba gari sing chen khide Imphal gi akoibada chatliba maru oiba lambi sing mi itak takhi Lenga ki makhada leiba loishang sing mahosagum office kanakhi adumoinamal Lanai school college amadi loishang sing thong hangna khide Manipur Legislative Assembly Session manungsu oibana ban asina maram oiraga thokaningdaba thokdok thoktanaba mafam kayada police ki akan bacheksil thorang sing lokhatkhi Nakalamramda ngasi nungthil pung 12 minute kontra taba matamda phangkiba mifam amada lenga kayanaba purakpadagi ban khudaktagi handokre MOU signatory group singa lenga ki additional chief secretary Dr. J Suresh Babu ga mahaki office chamber da phangkiba mifam amada Maru eba demand khara CM gawari sanaraga athuba matamda thabak oina onthoklagani haibagi asetpa thazaba pirakpadagi phirep asi lawrakhibani haina MOU signatory group singna khanghalakli
Matang saisida break ama lawjage break ki matungda Malem gi anisuba lanjau gi matamda Tamenglong district ki manung hanjanba mafam amada plane kaiduna leikidraba British Landmi ki Major General Charles Wingate ki mafamda Chendid Society United Kingdom na hailai katuni kai khumnaba utkibagi pau amadi Manipur amasung Malem gi tongan bai pau sing puduna lakjage Impact News bu mityang taduna leipyo mayambo muka hana taram nokchari bulletin asigi makha taba pau miyam da pizari Malem gi anisuba lanjau gi matamda Tamenglong district ki manung hanjanba mafam amada plane kaiduna leikidraba British Landmi gi Major General Orde Charles Wingate ki mafamda Chendid Society United Kingdom na hailai katunai kai khumnaba utkre English amaga chamapan nifu mari gi Mars kun mari da Imphal da Major General asina Air Marshal Baldwin Unaram laga Mitchell bomber tongduna Imphal dagi lalaghat tamna chatkibagi lambida Tamenglong district ki manung chana leiba Thuilon village da plane kaiduna leikidabani Thuilon village da hailai katpagi thoramadu da Chendid Society United Kingdom gi mihut oina Yumnam Rajeshwar Singh Saramba segment ki ADC member Khul asigi village chairman Mr. Mika Panmai su sarukyakhe Hauzifawada plane kaikibagi machet sing adu khul asida laihauri hairi British Landmi ki Major General Orde Charles Wingate amadi plane adu da tonglakpa miyoi mapanmak laikide makoi ki asiba hakchang sing adu USA gi Arlington National Cemetery da leirol chanduna thamli hairi Manipur Police ki PRO na thokpachirola mada CDO Imphal West na huikapta thiba humbagi thabak chathabada UNLF ki active member phagat pangamle hairi pharaba miyoi adudi huikap mayai lekai dagi thangjam samananda chahi 38 apokpati H angongni makhatana thizun humjin bada mahak asi UNLF ki frontal organization ama oiriba All Manipur Progressive Farmer Association Imphal East ki General Secretary ni haibasu khangbangamle haina cherol asina palakli Mahak Andro PS ta sinakre makhataba thizinbagi thabak chathare amaromda CDO Imphal West amadi taruk suba AR gi apunba khutpu amana Kanchipur da leba Standard Robert School mayada achata work sing check tawbada KYKL gi SS Corporal ani phagat panghamle hairi Pharaba miyoi ani adudi Langathel maning lekai dagi pukrambam Rupa Elias Kiran chahi 13 apokpa P Ibota amadi Losang Khong awang lekai dagi Kharibam Sanjoy Elias Naucha Elias Bhim chahi 13 apokpa KH Fulone Makoi ani dagi pistol ani 9mm gi kapayari bamaru mari M20 pistol gi kapayari bamaru ani amadi atai chingnaningai oiba potlam kayaga phangbangamkhi Makoi ani gi mathakta singjamai PS ta case ama register tawkre hairi District Health Society Imphal East na sinduna ngasi National Deworming Day gi thoram launch tawkre Kongbada leiba Meitai Mayek High School da pangthokiba thoram asida saruk yakiba Imphal East District ki Deputy Commissioner TH Chitrana angang singbu leina tina chendaba amadi masamau phana leinanaba Leibak sinba thungna pangthokliba campaign asida oza singna thawai yauna thabak tawba tangai phade Imphal East ki oina angang lak ama lising nifu manga ga chatru kuntra humdoi da deworming gi tablet pizanaba pandam thamli Hairiba tablet asi hayeng fawbugi manung da pizagadabani pizabangam hawdaba aduna mop up day numitta pizagani maramaduna pandam asi fangnana ba honaminasi tablet pizadana pizai haina Cheda Pangida Iduna report Thagat Pigano, Hakchang Patrabadi Wakal so Apaba Oiroi, Angang Simbu Masak Tokpa Miyoi Oinana Bohana Bada Masamo Pana Tamba Matautai Haiki. Pudimakna register amam paibiyu isa gi class la leiba angang singsigi total number of students se record to biyu adugi matungina tablet se pizaraga lemoriba angang se kayano se khangtok pira matungda yamna maruiba numit ama oina chumnagi hayeng sinataba 28 February da thabiba mopping up exercise to budoiba numit se masidadi henba dai ta lobiraga nahan koina exercise to braba angang sinda tablet pizakraba matungda huji phawbada lemhore hena deworming tablet chaba phangdriba natraga pizza howdriba angang singse masimadi mopping up day sida suksoi soidana by any means koi pizza badarkar tai haiba wakhalon siga loinana sanction view za pudimakna register
National Deworming Day ki thoram Bisnupur district ki oina su ahan batangka ki oina moirang da laiba the Diligent Public School da launch tawkre. District Health Society na sinduna pangthoki ba thoram aduda CMO Dr. Hayes Baby Chan Devi na haugalakliba district asigi angang sing asi kunai asigi tungi yumbirel oirakadabana masamau phana thamnana ba deworming ki tablet asi angang khuding makta pizabatangai phade maramasina district asigi leiriba school singi oza sing amadi mama mapa oiba singna punna thogdang lominasi haidana phungdoki Sanjoy Singh Ningthauzam Anupam Das Talukdar Kumar Singh Potsangbam Amadi Manavendra Datta Chaudhary na iba plant names of Manipur, etymology, eponymy, legends and systematics hainaming thonba lairik ama phongkre. Lairik phongbagi thoramadu Manipur University ki Life Sciences Department ta pangtokhi. Science ki lamda yamna maru oiba branch ama oibana taxonomy the miyoi kayagi apamba henganarakli adubu prospect labor watpana maram oiraga mahiroi singna science ke top stream singbu launari haina ek janaki amal national awardee su oiriba Manipur University gi Life Sciences Department ki professor Waikhom Vishwanath na thoram aduda phongdokhi Central Agriculture University Iroisembagi College of Agriculture gi Dean Professor Joy Kumar Maitai Laistram na ngasi phongkiba lairik adugi wahodok biki rats which is full of spider webs and if you want to find a species because when I find something new maybe which I suspect new it should be compared to the type which is deposited in Jelasai or in the Natural History Museum or from the German Museum. So when I go there to compare, the types are there. The types are in such a rotten condition, and the zoological survey staff are unable to find that because of the spider webs. Haukiba February mapanda saknairaba seisakpa Laistram Birendra Kumar na khanghaudana leikidabada Theatre Center Manipur na ngasi awaba phungdokpagi mifam ama pangthokre hairi Nakalamaramda musicologist asina leikidabada Department of Art and Culture Government of Manipur na su cherolamada awaba phongdorakli ngasi ayuk Ayangpali Women's Development Mairapai Association Unit 1 Eastern Students Union Club amadi kada Imphal East District Committee ka khutsamnaduna nongmeibung Ayangpali da akhanana chathakiba drive amada miyoi anidagi yungau liter chamaga marfu phagat pangamkhre Pagalaba yungau sing adu miya mamang da mai thaduna manghanki loinana nongmeibung Ayangpali gi akoibada makhatana mafam matam naidana nisagi mayokta drive kaya chathakigani amadi miyamna su changsiliba drive asida cooperation PBO hairi Kawching District ki Hianglam Assembly Constituency gi manung channa Segmaizin amadi Arong Nongmai Khong Gram Panchayat anida leiriba maruiba water supply scheme mari atuba matamda semzin biduna mathau tawhanbiyo haina Segmaizin Gram Panchayat level multipurpose cooperative society limited na thokpachi rolamada khanghalakli Amaromda Arong Kuno Primary School gi oza amata leitre amadi mapamadugi upak thongsu mamangi ichaw na chenthakre Pumnabang asi lengang na thuba matamda yengsinbiyo haina sucherol asina makhatarakli Tha sigi haukiba tang nipandagi Churachandpur gi kha Aimol da chatharakiba Aimol Furuf ki Triennial Conference ngasiloshin kre Manipur da khundariba Aimol Furuf ki ahanbo oina pangthokpa thoram asi ngasinat ki laishon tinchon amadi jagoi isai kayaga loinana mapung phaba thoram amana loshin khibani Ngasigi Thoramadil Saruk Yakiba Aimol Baptist Association gi Assembly President ki Thaupuriba SAS Nailungsan na Fongdokibada Church Tara Nipana Amato ina punsinduna Kanglo ki Khenaba Thidana Dharmagi Oiba Afaba Pautak Kaya Taktuna Luchingba Singyauna Miyam Asi Afaba Lambida Laknabagi Damak Asigumba Program Asi Pangthorakpani Haina Fongdoki
ngasigi thauramada Manipur gi tongan ba mafam singda khundariba amadi India gi mafam kayadagi lakpa aimol furuf ki miyoi singna sarukya khi aimol Baptist Association gi churches Tranipanna aikoi saruk jare hairaga officer kayana aduga churches kayana believer kayana soidana isol gi afaba wapau asi mayum da pusille hairaga makhoina ona afaba mi amamam oinabagi damakta unity lainabagi damakta aikoina masigi function asibu tawbani Sanginata Academy New Delhi amadi Kunglai Mime Theatre Repertory Imphal Anina punna sinduna pangthokpa manga Super National Mime Festival 2018 nga celebration kre Mime Theatre Group tarahumdoina sarukya tuna pangthorkiba festival asigi nga celebration banumita Chahau Clay Cultural Club Mizoram gi Dr. Jaram Din Tharana direction piba Kwalam Chailam and Chero Rag Tarang Mandal Imphal ki Sadanandana direction piba Undead Samarak Ngamarak amadi Indian Mime Theatre Kolkata gi Padmasri Goswami na direction piba Niru Gonsai Chata Umbrella of Niru Gonsai Utki Panbayaba mana Langthabal Kanglai Mime Theatre Repertory gi Sanglen da Chatharakiba National Festival asida theatre group tarahumdoina saruk yaduna pangthokibani Iram damasigi saknaraba musicologist amadi Kanglaipak Taibang Pena Mahaikol gi founder president Weramba Padmasri Laistram Birendra Kumar na lekhidabada Pena gi Mahaikol asina thokpacherol amada awaba phongdorakli amadi lekhidrabagi thawai namapu gi lekol da ingna chikna leirunaba mifam pangthoktuna thaunijakre haina su makhatarakli Kombi Police Station gi manung chanalaiba thangada miyamna laini haina latlamba lairel ama People for Animals, Manipur, Kaibulamzau National Park ki staff Singh, Bisnupur Forest ki staff Singh amadi Kaibul Police yauna kankre. Lairenadu thangagi thangalakpa laishangi manakta laiba sang amagi nakanda thengnarakpadagi International Salai Punsikon thanga loishangi thaumi singh ngak senduna irat thauni pangthoktuna lakhibani hairi. Pau asi social media da viral oirakpadagi mafam kayadagi lairel asibu yengba amadi khoiramba laknakhi hairi Pau asi hek phangbadagi PFA Manipur Kaibulgi RO L Biramangol na luchingba Forest Department ke staff Singh amadi OC Inspector W Ibo Chana luchingba Kaibul Police ki team yauna mafam adu da changsinduna lairel adu kankhibani mafam chaba yenglaga CWW gi ayaba lauraga Lairel asi thadokragani hairi loinana lairel ga laiga karigumba hiram amatada mari leinade lamlakki sa uchek pu phajanduna thamba lona yade haina People for Animals Manipur na hairi Sangaipat Sporting Union SSU Sangaipat Bamon Lekai na sinduna lakliba February 13 dagi ani suba Sangaipat 5-a-side day and night football tournament hauragani haire hairiba tournament asida saruk yaningba sanaroi singna kupamarol lakliba February 13 haibadi hayeng laipak pokpa numit phawbagi manungda SSU Sangaipat laktuna khangbiraba yagani haina Sangaipat Sporting Union na thadorakpa chirol amada khanghalakli Ingorok Mahadeva haina khangnaramba laifambu nongpok ningthau Jingu Panganba haiba mingda hanjil hankre haina yelho inat kan balup ki maikaidagi thamlakli ngasi sana konungi anga mathau kaya yauna pangthokpa mifam amada warep asi laukibani Thobal Turel Kannanabugidama Committee for Conservation of Thobal Rebels Semkre Turel Asibu Motsil Libasing Tingnanaba Lengak the Taksin Bayauna Kongjang Kaya Tangsinaba Warep Sulaukre Yaripok Wangkem Paudel Ketrilekai Hauka Kiam Okram Thobal Circle Ningombam Sabantongba Moizing Kekman Kaibung Leishang Tem Amadi Togdang Nachingba
Thobal Turel ki nak yeta khundariba lam singi local club amadi organization kuntra mangagi apun bamifam amangasi Thobal wang matabada pangthokibaga loinana Thobal Turel bu mot siliba asi phahananaba sarkar amadi mari leinaba singda taksinaba committee asi semkhibani Nauna semlaba committee asigi chairman AK Bishwajit na Andro Wangkem Thobal amadi Lilong constituency sing phauduna cheliba Thobal Turel gi ising asi sizinaba yadana morsilakliba asibu yengsinbinanaba lenga ki department singda kayarak haizaduna lakli adubu positive response amata laktabana ngasi club organization singi apunba committee asi sembani haina phongdorakhe hayengdagi hauna democratic oiba khongjang kaya lakliba tha sigi tara taruk phawba changsingani masida tabidrabadi thangnaba numittagi akanba khongjang kaya miyamga loinaduna changsingani haina su mahakna thamlakhe Arab the bulletin asigi headlines samuhanna miyamda thamsage ngasi Manipur Assembly na demand mangagi apun basen pham lupa crore listing ani chamri humdra humdoi lakh yankai humdoi listing humpu humdoi pass tawkre Lenga ki makhada leba official sing MLA amadi minister na pukchel sing labadi state asigi revenue yamna hengat lamba yabani haina chief minister nong thombam biren na phongdokre Chingilamda ain nayadaba popi pambi thariba miyoi singya to percent pampi na ba thugu matamda scheme ama sem lagani haina chief minister biren na house da ngasi thamkre Amukogi Silver Jubilee celebration hugdokpogi thoramda Minister Bishwajit na tangdu leitaba amadi chawkhatba state amagidamak lamdam asigi CSO singna punna chatminaba appeal tawrakli Amasung Kangleipa Communist Party Military Council na kaukiba pungni punithoi gi ban na mahusagi pulsida chawna akaiba pikre lenga kayana ba purakudagi khudakta hantokre